Housing Manipur ki politics ta charang na bathok libasi athubada loisilagani imung manung gi oiba pen dabagi wafam ne masida lenga kai gi daba leite haina Manipur ki Chief Minister and Birena Haikrei numit kharani ki mamang dagi hauna BJP amadi coalition party singi marakta mot khena badagi thokliba charang na basida center da lenga pairiba BJP ki National General Secretary Ram Madhav amadi BJP ki MLA amadi Minister Singh yauna chingmerong da leiba classic grand da pangthokiba mi phamaga mari leinana sarugyaba lakpada phongdukibani Kumshi sahi ki oina urea marang kaina lei laumi singna mi paiba tawganu laupu singna laufam gi pata sing laumi da sinaba chingnarabadi mapu masa oina har lauba lakpiyu huran lonada har yole hairiba se matik chaba praman ga loinana department da paw fobira u haina agriculture department gi director Lal Tanpui Wanchong na phongdurakle laumi singna har phanglaroi dra haina mi paiba tawriba si tokpiyu laushal oina lau uriba laumi singda lau mapu na laufam gi pata sinaba chingnarabadi laupu masana har lauba lakpiyu Hairi Khwai Kaithel haibadi Khwairamban Kaithel gi mayai maktada leiriba Maharaj Vege Chandrana Samu Fawagi mitamase sem shakiba singjamai chingamakha maisnam laikai dagi laikidraba maisnam be tombina semjakiba mitamase matamgi matungina sebjin sajina bahonabada leijaramba mahausage asengu saktam madu nongmagi mangshilakle Tamenglong District ki Tausem Subdivision ki manung chena leiriba Pangkot 5 village da leiriba Pangkot 5 waterfall asida miyamna chumna yengba lakpagi mahutta amot akai kya hundokpa amade gari chamsinba kya tawriba si tawdana ba amadi tawriba singda khudakta athingba thamle haina pide ha chongloi Pangkot 5 village authority ki chairman khanghankhre Manipur da best over awang nongpo ki oina number 1 brand Singjamai Chingamakha Liwa Road ta leiba Vision Pro na puthokpa fully automatic hand sanitizer dispenser mangase Manipur Legislative Assembly gi speaker Waikem Chanamiam the release tawkhre amadi Vision Pro gi maikai digi Manipur College ta hangba quarantine center da speaker gi khuthang da khudol tamkhre Vision Pro gi managing director Ningthauzam Tombishna yauna official kya su khudol tamba amadi miam da release tawwa du da sarugyakhi